Bonila cream ki business KCP na Shabak Phaktoklakle. Miyam na Bonila cream hai hena khangnaraba sasinaba Dr. James cream tairu badagi sokla miyoi singa social media da thagadak badagi viral oiraktuna hiram masigi matangda thidok pinaba social media da kanna hainar badagi KCP na thijalubada KCP na hiram asigi matangda Shabak Phaktoklakle. KCP na thijalubada cream asi customer amada lupa lising am chonga da yolamba thengnarki amadi haiba sasinaba cream asi hapnaba kokta lupa lak mapalom thiduna mapan dagi chenba thengnarki haire lupa lak mapan asina cream asi hapnaba kokta lising ni furom hena mapan dagi chenba yarangki yam na ngaklibana haire cream asi mamal amadi kokta masing lising ni pu asina customer sing da yonbada paisa pathokpada lupa ko tarukki business oyam ki haina KCP na phongdorukli maram asina sasinaba cream asibi yoliba major khulda leiba Bonila face aesthetics clinic amadi kakchingda leiba Bonila clinic KCP na athingba thamle hiram asigi matangda cream masi tailu badagi sokla miyosing makoina layengda fatri fawba changada paisa Bonila da puthokadabani haina KCP ki publicity secretary kanglei puil na phongdorakli